Laibak asigi mafam sinba thungna pangthokliba National Immunization Day Intensified Pulse Polio Immunization gi thauram Thawal District ki oinasu National Health Mission gi makhada District Health Society Thawal amasung District Family Welfare Officer Thawal anina punna sinduna ngasidagi khangabokta laiba Rice Research Station da hangliba relief camp da hongdokre. Let the victory over polio continue with 2 drops of life haiba pandam da thasigi manga forward chathagadauba pokpadagi na chahi manga fawgi manungga laiba angang kudingba polio hidak pithaknabagi pandam thamliba thorong hongdokpagi thoramda Deputy Commissioner Thawal Ahantem Suvasna athoiba mitung Chief Medical Officer Thawal Dr. Y Nokulna thorommapu aduga ZEO Jonel Sri Thawal Arambam Anin Kumar amasung CDPO Lilong Irengbam Bizayana akanaba mitung sing oina saruk yakibaga loinana mari leinaba loisang singi staff kaya su thoramadura saruk yaki. District Family Welfare Officer Dr. K.S. Trustina Immunization Day 2024 pangthokpagi nunggi oiba warol sing miyamda thamkibaga loinana ngasigi mithung singna relief camp aduda laidiba angang singda polio hidak pithaki amaromda National Immunization Day 2024 thoromgi sarukam oina district asida laidiba Health Institute sing center singdasu angang singda polio hidak pithakpagi thorom sing pangthoknake Health and Wellness Center Yaripo Kekruna su center asigi manungda laiba angang singda polio hidak pithaki Thoromaduda center adugi staff sing asa sing amadi anganwadi worker helper sing su saruk yake Atoiba mitungi warol piraduna DC Suvasna Hai District asigi laikai de laidiba angang singbu ana ayek yauhan mayadi haibagi pandamda relief camp asidagi ngasi haudoklaga mafam kayada polio hidak pithakpagi thoromasi chathagane khangapoki relief camp asida natana district administration gi makhada lamdingda laidiba lamding higher secondary school amasung wangjing kodompopigi district sport complex da laidiba complex ta hangliba relief camp singda laidiba angang singda su polio hidak pithakane India da polio laina asil laitroga su amuk narakpa tawdana ba jackson tharang lokat po oina polio hidak pithakpagi tharomasi pangthokpane polio hidak pithakpa asida natana district asida district administration amasung district health society amadi mari laina ba loisang singna paikhatliba immunization gi thorom sing asigi kudong chaba sing district asigi miyamna lawbiyu hojik angang singda immunization pihoba haibasina angang singi tungda ana ayek singdagi ngakthokpa ngumgadoribani hairaduna district asigi laikai da laidiba clubs organization amadi mara paibi loop singna asikumba immunization gi thorom sing asi aikhoi punna mai pakna changsin ba ngamnaba mateng pangbiyu haina su appeal tawki polio na namkanda koi generation ko yamna prepare ko se podi ke amudre ko amuk pasi halakta na ba ita mo halakta na ba na ipina prevention me amse lobani sigi prevention me amse lahu bani na lahu basina ayi tungda ekoi na de ek tabat pe ki tingjan ka jang masa ba ma bohemna ba na ba duki matek sauna role amalai pasi khatan na na ina hajari basi pulse polio ko ki na hojiti ekoi district Family Welfare Service की मखादा कोई टोमा के इम्यूनाइजेशन प्रोग्राम में रही है मसदरी का थोड़ा डिस्ट्रिक्ट लेवल पर प्रशासन का आदेश का उन्हें मुझे आई अनाम सिंसी की मारी इम्यूनाइजेशन की चार्ट मागे कैलेंडर में जब हम आगे था क्या सरकार का क्या कार्य का पता तो है सी की जिम्सा लाइना उसी के कोई फ्री ला कोई सेंटर से फ्री तक की वो आगे मसी की कुदुम साहब से लोग भी